ngasi phong hiba tongan tongan manipuri si phong singdigi maru ebi I pausing khongatcharaga manipur top channel gi mekedi gi mem da thamjigi ahanbada high court curfew gi mathakta laingak na miyam SOP sing section nga khangadabane state asida curfew gi athing ba thamlabasu state administration gi mekedi gi general public na covid-19 gi protocol sing thoksada duna indaba masum laingak na piba state operating procedure SOP sing ngak tabagi mayokta mathau taba thabak sing lokhotna ba thorang tawduna laitrabadi covid-19 na tungda mayok na halakadaba anaw saitheng sing laingak ki mekedi gi chapsana lakshin bada kudong thibo ogani Wapamasi High Court of Manipur ki Chief Justice Sanjoy Kumar amasum Justice Khwairakpap Nobin gi Division Bench na thasigi kunga tereta makhataba wayel gi dama Public Interest Litigation PIL number 26 of 2021 laukhatuna khannaraba matungda pikiba order gi direction singni PIL asi uripok takhel mamlaikai digi Naresh Maimom sei kuntraga taru apok palekidraba and Ibobina petitioner oiduna High Court file tarakhibane ma ki PIL asigi respondents in the Union of India gi makedigi Ministry of Health and Family Welfare gi secretary amasu manipulenga ki makedigi na secretary Health and Family Welfare Regional Institute of Medical Science RIMS amasum Jawaharlal Nehru Institute of Medical Science Zelimski Director Singh amasum Manipur State Power Distribution Company Limited MSPDCL gi Managing Director ni hainus paus na pali atopa paw manamo narengbam samarjit saugatpa slogan laurubagi wathok bisorjit amasum tolenjauna BLPBU haijarakiba player court na reject tawkhre October 18 English ngani ga taraga mapana Manipur bi India dagi tongale haibaga loina Manipur State Council semduna narengbam samarjit masabuna council asigi external affairs amasum defense minister oibaga loina Yambem Biren buna minister oire haiduna central London da leiba Radisson Blue Hotel da laukthokhiba narengbam samarjitpu March 18 English ngani ga konga mathoida NIA gi team amana Imphal airport ta purakhibada samarjit na yefare long live samarjit amasum kanglai pakna yefare haiduna laurubagi mayokta police na lokatpa case amaga mari lenana phagat miyoi mapan gi manung yaukhiba bisorjit amasum tolen jauna BLPBU haijarakhiba player sing court na reject tawkhre atopa paw manamo MLA Ramboro COVID na nabadagi laikhidre Assam gi Tunulpur Assembly constituency gi MLA Leho Ramboro COVID-19 maram oiduna thangjanami ki ayukta Guwahati Medical College Hospital GMCH laikhidre amasum hak laikhidabagi pawasi Bodoland Territorial Council gi Chief Executive Member CEM amasum United People's Party Liberal UPPL gi President Pramod Borona confirm toki amasum Leho Ramboro kumja English ngani kunga mathoida Assam Assembly gi election da UPPL gi ticket constituency asidagi kaki han spouse na makhatari amaramda MLA gi khongjang handokre Nagaland da Assam gi lamda henjilakpaga loinena nomai kapsilakpagi mayokta protest tawduna irai namitagi state anigi border manakta irai namiki nungthulpung amadagi matam kaktana sarai helakiba Assam gi Mirayani gi MLA Rupa Jyoti Kurmi gi khongjang handokre MLA asina phongdorakpada Assam Border Area Development Minister Atul Borona mangonda call tawduna Nagaland gi maikaidi Assam da lam henjilakpagi issue asigi matangda government na lokhatpam thokpa khongthang sing Nagaland government ga wari sanaduna laikhai taragani haina thajaba pirakpadagi makna matam kharagi oina khongjang handokpagi ware basi lokhibani haina supali Marak thana myam state chigi wang wana masum mapalom gi ipau singanum khara hapsage Colombo gi samudra imaida chemical purakpa jahas ama mai sakli baduna Sri Lanka di acid ki nong su holabayai Gujarat gi chemical sing amasum cosmetic sing pupa jahas ama Sri Lanka tamna sat khraba matung Sri Lanka yaudringai da lambi da mai chalakpadagi fire service singna mai muthatna ba akanba mawong do khonarabasu mapung phana muthat pangamdri amadi masina marab moiraga Sri Lanka de isit ki nong su holaba yae hainasu pausna makhata na supalli saira asida ahum suba web thengna na ba covid ki maru eba medical items sing paisinna na ba taksin khre covid-19 ga mari lena ba items sing sabada puming thawgana ba productivity link incentive scheme PLIMN tawraduna Association of India Medical Device Industry AIMED na pandemic asigi ahum suba web mayukna na ba COVID ka mari laina maru medical device nifugo tret paisinduna thamna ba demand tawkhre
COVID-19 की ahumsuba web manungda case sada humpu hengalakani haiba prediction laidibasi yengduna oxygen supply sing tie off tawda natana COVID ki maru medical supply khudingmaki oinasu asumna tie off tawba yamna mathau tai haina AIMED gi forum coordinator Rajiv Natna agency da phongdokre masum PLI scheme gi matang da natna hai lan gi matam gi sem sab da hawai singwai natragana basic items sing passion madi micro small and medium enterprises sector yohanba mathau tawi asauba corporation singna MRI natragana lemjaningai oiba medical technology sing puthokpa khak yengsin bana yaroi lan haibisi supply chain management gi matingna mai pakadabani haina naanasu makhatana phongdokhi amasum tungan batai industry lobby body singna custom duty komthokna ba taksinba yaningdaba uladuna AIMED na tarif correction gi policy ama puthoktuna components sing mapandagi laibigi muhutta leba asida oina sajabigi wafam haudokre amasum lobby body asina GMT exam tawbagi muhutta medical device nifugi GMT sada taragani pandagi sada taragani thoida hantana ba demand tawrakli haina supali atopa paw khara sample lawkhiba sayol faraklaba phawba result fangnadre COVID-19 test tawnaba sample lawkhiba sayol ama fazulaktuna anabigi layong ama phawba ulaktraba phawbada result fangnadre haibigi wakat lakle khundrakpam AC gi manungda laidiba Singhu second wave COVID-19 task force ki convener zone Mahesh Senjam na pauksi sida hai haukiba me kun mari ningthokaba numita Singhu khulda positive oiba mioi khara yaurakpadagi makhoi gi contact tracing da mioi kun ngataru COVID-19 testing tawnaba sample lawkhibani Singhu community hall da mari lainaba health department gi mioi sing laklaga mioi kun ngataru adugi sample asi lawkhibani mioi sing adugi testing tawbagi report adu mahausagumna numit humni gi manungda lakani haiduna test tawkhiba miyam amadi covid task force na ngaidun leki adu moinamak miyamna panari ba numit adu da report ta khungang adugi mioi sing gi test tawkhibagi result yarakide mathangi numita ngaibadasu yaraktabaduda ngasi phawbada mioi kun ngataru adu kana positive oidi kana negative oikhibagi haibadu khangba ngamdana lakli mamang na test tawkhibadadi sample lawkhiba matung numit humni subada report laki adubo hadak sample lawkhiba sidi sayol ama pharaklaba matam phawbada test tawkhibagi report phanghanba ngamdaba si laibak thibani hiram siga mari lenena Imphal East ki si medical officer da su task force ki mekedi ga ai basirul amma me kungani pana pi duna mioi sing adugi report athubura phanghanbinaba haijakre haina su paus na palli aten ba paw khara Jiribam sub-jail COVID positive oiba accusing thamgadori Jiribam district headquarter da lariba sub-jail matam kharagi oina COVID-19 positive oiba accusing thamgadori suhairi amasum Pakistan Afghanistan Bangladesh tagi sanglakpa Muslim na tabasing India gi citizen onanaba application kaukhre Pakistan Bangladesh amadi Afghanistan na singba laibak singdagi India ra sanglakiba Muslim na taba Hindu Sikh Jain amadi Buddhist lining satpa miyoi singna laiba asigi citizen onabagi damakta Ministry of Home Affairs na application kaukre haina supali amaromda COVID na maram oiduna mama mapa leitraba angang singda thagi stipend piragani modi COVID-19 na maram oiduna mama mapa anima laikhidraba masagi sai taragani pan phawbada leiba angang singda PM Care for Children's High Scheme asigi makhada makhoina sai taraga mapan sudriba phawba thagi oina stipend piragani haina Prime Minister Narendra Modi na phongdokre amaromda namu Miron binupi sing thunamak vaccinate tawgadabani MSIP Miron binupi sing da vaccination drive miyeng sanction bagi mathau tabagi matangna palladuna All India Institute of Medical Science AIMS ki sip Dr. Randip Guleriana Miron binupi sing high morbidity amasum mortality lay maramaduna makhoibu thunamak vaccinate tawgadabani hane su pankhre atopa pawamanamu hu senba yu thakluba kungani thoi sikre Uttar Pradesh ta siengdaba hu sienba yuga mari lainana thokpa atopa thaudo amada state asigi Aligarh district ngarang ayuktagi hauna miyoi kungani thoi sikre loisilakpo oina yamna nuaitaba thaudong tang mayam tenthakna hapsaramge lamsang asigi hana MLA oiramba Wangkhai Mayum Brajabidu Singha ngasi COVID-19 na maram oiduna Sij hospital laikhidre hairi aduga mahak si advanced hospital hana treatment tawramba matung mahak si Sij hospital da mo refer tawbani su hairi aduga yamna nuaitaba thaudo amani ma'am
ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯏ ꯄꯥꯎ ꯂꯩꯕꯒ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ